ngasi numida weram phongkiba tungan Manipuri sifong-sing amasung thokiba thawdo wathok-singdagi maruoiba i-paw-sing miyamda thamjagi ahanbada Kangla Pau-dagi lakusaraga good governance haibasi phamnaibasingna miyamna khudongchabasing phanganbaduni Chief Minister nangthomam berenaikre good governance haibasi lengak pairiba phamnaibasingna miyamna thamoisingna khudongchabasing phanganbaduni Laingaki makhara thabak tawribasing asi miyamgi yanglen saruni sing amasung tamga Samnaba go to hills amasung go to village hawdokibani masi leba amasung miyam ga soko thawrangna manaba khunai ama puraknaba panamda hawdokibani wafam sing asi Chief Minister Secretariat ki Cabinet Hall lainga ki Department of Administrative Reforms Division sinduna sayol amasumna tha sigi kunga mari phawbu sathagadaba good governance week amadi Rasan gon kiaure hawdokpi ki thoramda preside tawkiba Chief Minister N Berena phongdokibani Thauram asida Cabinet Minister MLA Singh Chief Secretary DC Singh amadi laingaki makok thongbo official Singh sarukyaki Chief Minister na makhatana haikibada good governance si hanagi Prime Minister oiramba Atal Bihari Vajpayee gi mapok numika mari leinana thoram pangthokadoribani Chief Minister na English singani ga kunga tarete gi Chief Minister oirakpadi gi hawdoki scheme sing mai pakna bohona bada sarukyaki be DC Singh official Singh thagatpasu phongdoki ngasi thauram aduda IAS officer oiriba official singda CM na laptop amamam su yenthokiena pau sida makhatari atopa pawamana Amit Shah na satakiba thawong yaningda bu utuna MPCC na khongjang sangsingkhre Union Home Minister Amit Shah na Dr. Ambedkar Karem kathai nadru wangang khibaki mayokta yaningda ba phongdoktuna madi Congress ki President Mallikarjun Kharge satakiba thawong adubu yaningda ba phongdoktuna Manipur Pradesh Congress Committee ki President K Meghachandra na lusingduna MPCC ki makok thongba thawmi kyana ngasi Kangla mamangna khongjang sangsingkhre AICC na India pumbada sathariba khongjang asigi saruk ama oina ngasi MPCC gi thawmisingna Congress bogondagi hauduna Kanglagi nungsup thangba sanathong phawba khongsat ama satuna mafam aduna khongjang sataki Demand for Prime Minister Modi to apologize to the nation by sacking Home Minister Amit Shah for insulting Babasaheb Dr. B.R. Ambedkar amadi Lok Sabha Speaker must institute an inquiry against the BJP MP who insulted our Congress President in Parliament haiba banner puduna satkiba khongjang aduga mari leinana Wangkhem Kendra gi MLA su oriba MPCC gi President K Meghachandra na hai Father of Constitution haina khangnariba ikhoina khurumnariba Dr. B.R. Ambedkar bu Union Home Minister Amit Shah na karem kathai na duna ngarang Rajya Sabha da wangang kibadu yabang amroi mangna phongdokibu wafam adugidamak Union Home Minister Amit Shah masa magna lale haijagadabani loinana mag Union Minister gi phamdagi resign tawgadabani Union Home Minister gi wangang si yaningda ba phongdoktuna ngasi lebas gi mapum kudimakta khongjang sangsali amaromda Union Home Minister gi wangang adu yaningda ba phongdoklubagi dama Congress ki President Mallikarjun Kharge da BJP gi MP singna lebak masa ta da ba thawong sing satharaki bas yabang amroi asiguma thawong asi thamoi sunu nuaiti BJP gi MP singna satakiba luja da ba thawong sing adu speaker na kupna thigatuna thawdo odura mara lebe sing serak pi gadabani haina magna makha ta khen su pausta palakli atopa pawmadana bosem employee sing gi khongjang handokhiroi tawri Bosem da anoba matik saba chairman ama haptriba fawbu employee singna sathariba pen down strategy handokhiroi haina Bosem gi employee khundongbam samanandana phongdokre wafam singa si Manipur Press Club the Manipur Government Services Federation amasum Bosem gi employee singa apunba joint press meet amada wafam si phongdokibani samanandana makha taradun hai Bosem gi employee singna pen down strike tharakpa ngasi ga thana numit taraga mathoini fajalakpa sir school singa madi mairoi singda fawriba awaba madi khudong sadaba singa dukhangi adubo miyamna yamna sengna uriba Bosem asi yamna motpa laisang ama oina laurakadaba madi tholakadaba phataba thawdok singa du yenglaga tangai fadana pen down strike period asi lorakpani Bosem gi anauba chairman khanbigi notice thokraba matung matik sab ama DPC pangthoktuna hablakani haina lainaringai hatu DPC adu pangthoktuna thabaktagi pothakraba masagi sei humfugani thoi suraba mabu Bosem gi chairman oina hablakpa asi yaningde madugi mathakta mahak mari lainaba singna departmental inquiry sathariba mis amasuni maramaduna anauba DPC ama pangthoktuna matik saba anauba chairman ama khandriba fawwa khongjang asi hantokhiro hari amaramna pawgi miphamatu da saru gyakiba Manipur Government Service Federation ki General Secretary
Purujit Lairik Yangbam Nai, Mahiroi Singi Yamna Maru Evolution, Bosem the Asoeva Aran Bika Service Rule Yuangmada, Chairman Hapsilak Pasi, Employee Singamadi Federation Yam Haksina Lawi Haikenasu, Paus the Makatari. Makasa Tarakpoina top of Governor Preside Autonomy Pampangtokre, Manipur State Kala Academy, MSKA Gi, Sahigi General Council meeting a Simpal Giras Bon Pangtokre. Academy Sigi Chairman's Uriba Governor Laxman Prasar Asariana Mipham Adugi Mayatang Baloki Mipham Aduda MSKA gi Vice Chairpersons Uriba CM Banglow Chief Secretary Dr. Bennett Joshi and Secretary to Governor Suman Singha Saryaki Mipham Aduda MSKA Fellow MSKA Award Performing Arts MSKA Young Talents Award MSKA Award for Literature Amadi MSKA Award for Fine Artists ki nominees singi listu finalize toki. Mipham aduna lamda masigi art and culture gi lamda asawo thaudang loramba laikhidraba oza guru singi mafam da ikai kumnabu utpoina mini ama tumina lepki hari. Atopa paamana lamdam sigi mipung khudingna political amadi masigi mari lainaba sakwa thaurang sing muna nainaba mathau tai bisi. AMU ki Vice Chancellor Professor N. Lokendro Naikre, Awang Nupok the Lady Bamadi Lambda Masida Lady Bamipum Kudimangna, Political Amadi Masiga Mari Lainava Soko Torankiasi, Aikoina section of Munaina Bamadi Kama Matoktai, Wapamasi National Seminar on Politics and Development Challenges Emerging Issue in Northeast India, Hiram, the Nominini Sumusatagadaba, Seminar Nasi Kanchipura Laiba, AMU BC Court Hold, Hogdopigi Toram the Fontokibini. Manipur University Department of Political Science Amadi United College Sandel Punuk Samnaduna Pangtok Pathora Maduda Manipur University BC Professor N. Lokendra AMU Dean School of Social Science Professor T.S. Purnima Department of Political Science Guwahati University Professor Akhil Ranjan Datta Amadi AMU Political Science ki Head and Seminar Coordinator Professor Namerakom Bizian Maitain Atuba Mitung Lensing when Yaki Bagaloidana, AMU Amadi United College and Dilgi Mahiro Kas Saryaki. Tauramaduga Madi Lena BC Professor L. Lokendrana Academician Ama Oiba, Hivasi Yamna Lubu Sinpamani. Hauzuki Malem si the Lady Madi Awang Pok the Lady Mahiro Kiabu Takpi Tambi Bigilam the Lady Academician Singna section Gadavadi. Nakhoigi Wahayamana Hayengi Lakataba Mirol Kiada, Asobo Sapuoma, Pibangam Godoribani. Politics Amadisako Taurangi Matana Mamutana Kangna Nainaba Matotai. Housing Lady Politics Kipiba Musikarama Pibam the Lady Habisi Aikoina Nainaba Masangi. Sakot Taurang, Hairaga, Lambitong, Industry in a Singbigi Sako Taurang Kata, Rekalaga Sakot Lahabiaro. Lamda Madugi Miambu Hingna Bigilambi Ama Pibus Matautai. Atopapa Madana. Irang si the economy ki phibam khwang yawno soksin khibana miyam khamtheng awaba mai unare Professor Binota Manipur State Commission for Women's ki hanagi chairperson Professor Dr. Binota Mainam Naikre thoklibi rang si the lamdam si the economy ki phibam khwang yawno soksin khibana ngasidi miyam khamtheng awaba mai unare masi kannabe ki damak sintha lepe ki muhutta atopa khongjang sangsinba matam oire Wapamasi Manipur Press Cup ki Lokta Hall Pangtokiba Kungamatusuba Women's Association for Socio-Economic Development was Dev ki Mapokumon ki Thoram the Man of Fongtokibani. Mana Makataraduna, Mioi Bahivasi Shuraga Savani, Haduna, Mipum Kudimana Masamasagi Tausari Basin Pamda, Tawai Sunom Duna, Sidmilon Gipibam Pakat Handuna Sakot Taurang, Pekasi, Lamian Bi Irabona, Hebiramba, Mitaidi, Anisuba, Punba, Anisuna Punba, Tinaba Yadi, Habirambadunga City Toklibi Iranga City, Nabakona, Karamna, Tinahanduna, Mama, Oibishing Apunmagi Kongzang, Sanction Siki Havadu Nainaba Matamyore. Apava Kunayama Sim Nabikidama was Debna, Shell Tanduna, Isa Singbu, Apava Asang Matungi Mirola Masim Nasaki. Was Debki President RK Taraksana Fungokibida, Mita in the piece and Yamna Taunale, the Housing Manipur, losing Mayamasina Amana Amuk Sing. Amana Amuk Sing Muratapong Hungry was the Nanupi Kunai Busakona Bohonavada, St. Milon Gana Bokongzan Kasang Sincreamadi, Apaba Kunaya Magidama, Apaba Mairo Sing Samgana Bigidama, Mama Panigi, Asobo Taudang Nike, Nasigi Mapokumon Toramasi the Tuan Manupi Lup Singi Lusing Basing, Hedikongi President Vice Ruzit Kumanamadi, Tavaki Potaraba, District and Sessions Aribam Noctuni Sorina, Tauramgi Pampaki, Lighting Wiki Atopa Paumadana. Lambi ki khudong thiba mada laikhidabagi masa phangdabana mathau mangam pangthok pangamdan lairi
Tha asigi taraga manga gi numitang pung 3 minute 10 tabada Moirang Police Station gi manung sena leiba Naran Sena da thokiba lambi gi lebuk thibu thawdo ama da leikidabadagi manga ni lehul tamba numit oirabasu thawai yaudraba haksang yumda sinadabana mathau mangam amata pangthoktuna leiribasi athubada pangthokhanbiu haina leikidrabagi Loinabi ABM halna phungdorakli wapam asing asi Bisnupur district ki khapo sangbam maning ward number 9 da leiba leikidraba namairakpam Subhash Chandra se yengkhagetre apokpa leikidraba Ravi Chandra gi yumna pangthokpa pawgi mipham amada leikidraba gi Loinabi ABM hall na phungdokibani ABM hall na makhatana haikibada leikidraba Subhash Chandra December taraga manga gi numidang no Moirang lomdagi yum tamna ma ki gari daiwa thauraga hegalakpada Naran Sena yorakpada tata Yoda pickup registration number MN04C 0219 thomadagi lekidabani adobo ngasi phawbur thawai yaudra haksang yumna sinadabana leikidrabagi mathau mangam amata pangthoktuna leiribasi mari leinabasingna athuba matamda miyeng sangbibaga loinana imung manunggi awaba ubiraga warusen ama puraktuna aroiba mathau mangam pangthokanbiyo su nomlagi imung manunggi awaba pubudana tana ipu roibana thamlamba isa ohum mahi masing tamalibani maramasina leikidrabagi lehoribi isa ohum loinana imung manunggi awaba si ubiduna ipu roibagi thawai yaudra haksang imung manungna sinabiyu na aroiba mathau mangam pangthokanbiyu haina mari leinabasingi pukning singsilakli atopa pawamana Manipur High Court na Lisipriya Kanguzam gi Facebook account thingjinbagi mayokta Meta da notice issue tawnaba khankhre ngarang phamkiba High Court of Manipur gi Justice ante Bimol ki bench na Manipur lenga na Lisipriya gi masin menanaba maki official Facebook account thingjinbagi mayokta Facebook Meta da notice issue tawnaba khankhre Manipur lenga ki maikai digi Lisipriya gi post kya na atopa community kuki gi mapukning nungai roida bu aphum kya phungdu e haina phungdorakli Lisipriya gi petition adu Senior Advocate Khaide Mani Advocate Maihobam Rakesh Advocate Aribam Naktunisori Advocate Aribam Gautam Sharma Madi Advocate Khangembam Samungong Puna Tharakibani Loinana Manipur lenga amadi India lenga ki Ministry of Information and Technology gi maikai digi Advocate S Kamini Kumar lepkhiari Lisipriya gi maikai digi phongdokhibada laingak pahitraga angange Facebook hekta thingjinba si malemda angak pusingi manungda mani Lisipriya pharazu phatrabasu malemgi khwaidi angang oina East Timor government gi makhado official youngest diplomat oina president amagi special envoy oiribani maki Facebook na malemgi miyamga paw phogdok phawjin tawnabada asoba senga oiribani ngammi haiba matagum Manipur lenga na maki masin menana bohonabada Facebook hekta thingjilaba asi maki career hatna bohonabaga sapmane haina phungdokhi urgent listing tawduna phamkiba Manipur High Court ki hearing aduda Justice Andem Bimols ki maikedi hapta mari ki manungda respondent number 3 oiriba Meta Facebook da notice issue tawduna karigi damak Lisipriya ki Facebook account thingjingadawri bano haibigi matangna pakhum pirangna ba khanki loinana mathangi hearing January 13 ga mathu English nganiga kunga manga da lepna basu khanki mathangi hearing numita interim order amasu pass tawgani hanis pali Manipur State Commission for Protection of Child Right Manipur lenga ki commissioner hongi mathakta issue tawkiba notice amagi matungina Manipur lenga na Lisipriya Kanguzam gi Facebook account thingjaliba si ziribam da imung amagi angang nupi masa ani yawna miyoi taruk tamthina kokina hathibagi thawdo do aranba pawne madi madu lana Lisipriya na maki Facebook ta autopsy amadi postmortem report yaudana share tawki loinana matamadugi jiribam osi ibotombi na tawriba afaba thabak kaya da Lisipriya na maki Facebook account da thagat wai phungdokpana officer adugi punshida khudong thialakpa yaiki amaramda Lisipriya da ngasi Hyderabad ta Democratic Sangamadi malemgi maming leiraba car company ama oiriba Mercedes Range Swami Aganives Chairman Award 2024 P dunai kai kumna bud ka dawrianisu pawsida makhatana phungdorakli Makasa tarakpoina to performana training loiraba taramadi taramathui ARB personal sing leikhagi lambida purakpa yaru haiduna CM Banglow da thomjinkhre Assam da hauzik training tawba loiraba taramadi taramathui suba Indian Reserve Battalions IRB personal sing nongthaki lambida puthorakadabani leikhagi lambida puthorakpa yaru haiduna IRB personal singi imung manungi miyoishin ngasi CM Banglow gi yumda thomjinkhre ngasi nungtil pungani girom taaba matamda taramadi taramathui ARB personal singi imung manung miyoisingna konung mamangna pulaba matung CM Banglow tamna lakpada lambida thattana thamki madura police ka nakal animak muknakhre tungna khongjang sangsilibasing ado police na konung mamangi hapta khangjebung phawba hoidokhi
ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯅꯨꯄꯤ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯁꯥꯝꯗ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯗꯒꯤ ꯂꯣꯏꯔꯕ IRB ꯄꯔꯁꯣꯅꯦꯜꯁꯤꯡ ꯂꯩꯉꯥꯛꯅ ꯂꯩꯈꯥꯒꯤ ꯂꯝꯕꯤꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯤꯒꯅꯨ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯊꯣꯛꯄ ꯌꯥꯏ ꯀꯔꯤꯒꯨꯝꯕ ꯂꯩꯈꯥꯒꯤ ꯂꯝꯕꯤꯗ ꯄꯨꯔꯛꯄ ꯇꯥꯔꯕꯗꯤ ꯃꯈꯣꯏꯕꯨ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯂꯥꯏꯁꯤꯡ ꯂꯣꯏꯅꯅ ꯁꯦꯀꯨꯔꯤꯇꯤꯅꯁꯨ ꯉꯥꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯈꯤ ꯄꯟꯕ ꯌꯥꯕꯗꯤ ꯑꯁꯥꯝꯗ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯕ 10 ꯑꯃꯗꯤ 11 IRB ꯄꯔꯁꯣꯅꯦꯜꯁꯤꯡ ꯑꯁꯤ ꯂꯥꯛꯂꯤꯕ ꯗꯤꯁꯦꯝꯕꯔ 10ꯗ ꯄꯥꯁꯤꯡ ꯑꯥꯎꯠ ꯄꯦꯔꯦꯗ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡ ꯏꯝꯐꯥꯜꯗ ꯄꯨꯔꯛꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯣꯔꯗꯔ ꯊꯣꯛꯈ꯭ꯔꯕꯅꯤ ꯊꯥ ꯑꯁꯤꯒꯤ 23ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯄꯥꯁꯤꯡ ꯑꯥꯎꯠ ꯄꯦꯔꯦꯗꯇ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯑꯁꯥꯝꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯍꯤꯃꯟꯇ ꯕꯤꯁ꯭ꯋ ꯁꯔꯃ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯅꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯄꯨꯂꯤꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕꯅꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯇꯦꯟꯇꯛꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯣꯄꯣꯖꯤꯁꯟ ꯑꯃꯗꯤ ꯔꯨꯂꯤꯡ MPꯁꯤꯡꯒꯤ ꯃꯔꯛꯇ ꯃꯨꯛꯅꯕꯗ BJPꯒꯤ MP ꯑꯅꯤ ꯁꯣꯛꯇꯨꯅ ꯂꯩꯈꯠꯅꯈ꯭ꯔꯦ ꯔꯥꯍꯨꯜ ꯒꯥꯟꯙꯤꯒꯤ ꯃꯊꯛꯇ FIR ꯄꯥꯟꯈ꯭ꯔꯦ यूनियन होम मिनिस्टर अमित शाहना BR अम्बेडकर हाइकिब वाफम अदु महाकु इकाइब पीबनी मरम अदुना महाकना लाले हाइजगदबनी हाइना वहौदा ओपोजिशन की मेंबर्स सिंग खुलाव क्या ngarang हाउस मनुंग लौरकपदगी लोक सभा अमदि राज्य सभा अनिमकी प्रोसीडिंग याइथोक्रब मतुंग ngasisu पार्लियामेंट ममांगदा ओपोजिशन अमदि रोलिंग अनिगी मरक्ता मुक्नरपगा लोइनना सरांगनाबा क्या थोख्रे पार्लियामेंट की ममांग ngasi ओपोजिशन अमदि NDA की MP सिंगना खोंजंग संगसिन बदुदा BJP की MP प्रताप सारंगी अमदि मुकेश राजपुत असो अपनंख्रे BJP की MP प्रताप सारंगी सोक्तुना हॉस्पिटल लेकनख्रे माकपु कांग्रेस की राहुल गांधी ने इनमेदगी सोखिबने हाइना चार्ज तौख्रे प्रताप सारंगी तुसिनमदगी लेबकी सरतु सोखिमदि मराकनकप हॉस्पिटल अमदा लेकनखि BJP की MP नियकान दोबेंदी राहुल गांधी ना प्रताप सारंगी बु इनमेदगी तुसिनदुना सोकने कांग्रेस की मैकेदगी मल्लिकार्जुन खड़गे नती BJP की MP सिंह कांग्रेस की MP प्रियंका गांधी बुसु इनकी है सेरा BJP की मैकेदगी राहुल गांधी ने सतकीब थोंग अदुगी मयोक्ता पुलिस FIR अमा थांगतख्रे है थौदोदगी मतांगना पार्लियामेंटरी अफेयर्स मिनिस्टर किरण रिजिजुना राहुल गांधी ने BJP की MP सिंह बु फिजिकली असोल्ट सतकीबने राहुल गांधी आइकिदो मसनगी ब्लैक बेल्ट अमसुनी मदुगी मथक्ता जापानीज मार्शल आर्ट्स कैरेट कोंफू सुहाइब मिसनी मधुनबु BJP की MP सिंह फूखिबनी हाइना मराल सिखिबग लोइनना किरण रिजिजु नाइकी पार्लियामेंट असि रेसलिंग एरेना अमनति राहुल गांधी ना मांगना सतखिब थोंग अदुगिदमक्ता एपोलोजी तौगदबने हाउस BJP MP की अनि हॉस्पिटल लेकनरी हाइनसु पाव मद मखाताना फोंदोरखली अदो तेंदना सुमना म्यामदा थमजरमगे